Krumzari, Miang Tabrim Simutaram Ochari, Nasigimaro Papauta, Sajabamagi Asibak Sang Loduna, Roba Matomang Pantokre. Manipur State Sumang Lila Council, Sinduna Iboyama Sumang Lila Sanglenda, Sumang Lila Numit Pantokre, Amadi, District Marita Lady Hospital Sing Privatization, Togadoribasi, Hena Zaponavani Haina, Health Deputy Secretary Na Fondokre, Mapunga Pau Pizari. Ta sige ahum ke ayu angan bata mayum dagi thokraga thiba khangdana leiringai da tang manga da Irilbung police station ge manung chanba pasikong wangkai longman bilokon dagi sina phangkhibi lekhi dabi ningombam sateba ma ge thawai yaw drab hakchang jenems ki mokta ge han makai lodana leirakhiba du ngasi lekhi dabi ge imung manung JC amadi myamna lokre nawing matung da jenems ki mokta ge sateba ma ge thawai yaw drab hakchang adu myamna puduna ma ke pongna phamlamdam kawa laisam selung balairak fawo pudur chakhi tungda myamna hekaleka tamduna aroiba Mathomangam Pangtokre. Panbayay, Missy Sigi Matanga, Manipur Police, not like Javi Sajabamaga, Nusinavani, Haba, James Kawamio, and Mayana, Punamio, on Faduna, and you ever tabak Jataribani. Amarum da Police, not Pakala, Libatabak, Tawon Singer, Madik Jumbawali, Haina, Tongan, Tongamba, Sanstanka, and a pen the back Fundona Lee. Amarum da Sajabamagi Todo Asi, Aruba Missi Amani, Todo Siga Marilena, Faraba Muisina, Fundoropa Wafam, Aroibanate, Makoi Masakan, Janaba Amadi, Atopa da Taidonaba, Honarambayai, Missi Sigimatanta Makatana Kumna, Tigat Haningi Haina, Manipur State Commission for Women's Gate Chairperson, Dr. Ibetomina Fundokre, Wafam Singa Silam Pata Leba Commissioner Officer Pantokiba Power me from the Mana Fundokibani, Dr. Ibetomina Makatana, Missi Asi, Yamna Luba Missi Amani, Kumna Tigat Haningi, Commission gi Maikei dagi handakta Sajabamagi imung manungda chatuna thizin lubada apopa mapana athuba matamda achumba wail pami haina fondorakiba wapamadu hanjina lowi fare hariba miyoi aduna police da Fondok le haba wafam aduna aroiba oiba yaroi hena kumna thigathaningi hauziki matamda achumba khangdonabagi damakta tongan ba method kaya leiriba adu season aduna athubada khwaidagi nakpa achumba puthonaba honaba fai mihara si ningtina organize tawduna pangthopani amadi sakti leiba miyoi sing generamgani haibagi chungnaningai oiba wafam kaya amasu lei haina makata na fondoki phangniba mi ohumduna mariduna sumai haire sini haibasu Moi chu yam tension de lebo kampune ba karam hain toruga khoi thawai ji kan me ya gadage karam hain kari hare kari do ya dage na moi masa kan na bona ba group kan na bona ba da kari upai to si hai bane ba moi na hai ba ngak ta su ya ro ya ba hujik yam advance ho bani manpur government ki measures yam advance ho bele re yam na different stages different yam le na hujik mapam du makta da koi hai na bataya ba Narona Yansang Lana Bachabada, Kraili, Luin Kangmo, Tindo, come with again, meeting of them under Nigo Yamdo. Adadi Yam Upna Krahena Kanna war putting the Chijel Avoidi Yam Luva case to eat Klum to Pongway. Manipur State Sumang Lila Council na Sinduna Iboyama Sumang Lila Sanglenda Sumang Lila Numit Pangtokre Tharomadu da Education SK Director SDLE Board of Secondary Education Manipur Chairman P Dana Kumar Yauna Tongan Bamyu Kana Servyaki Sumang Lila Numit Asikaloina na Meru Kana Servya Duna Sumang Lila gi Academic Session amasu Pangtoki Wangang Kiba Kana Fondona Kibada Matam Kaya Mamanda Gilerak Laba Art Kaya Ngasidi Tamna Mami Samtaragle Sumang Lila Asikarino Kataidaki Horai Habere Jumba Kangziba Matam Oidi Sumang Lila Hingan Bagaloina na Manipur Gate Lan Amo Ohena Bahona Bada Miam Puna Hona Minabachangi Ngasigi Society Asibu Achumba Maike the Purang Bahona Bada Sumang Lila na Chaurbamating Pangli Sumang Lila Bo School Syllabus Jalanibagi Apamba Fondoki Cultural University Ama Tamanibagi Apambasu Wanga Kibasina Fondonaki Chairman Dana Kumana Haikibada Sumang Lila na Pauza Kaya Puduna Chatli Haiba Miam Nakangi Tabak Amad Tobada Hatu Tori Davani Haiki Education SK Director Dilipna Lilagi Lamda Tabak Toribas na Katopagaloina na Pukchel Sena Tabak Tobachangi Lama Sida Tabak Toribas na Sel Kaktan Gani Haiba Wakalna Mangjil Taduna Chapayaroi School Syllabus Yawa Yabra Haibadu Akanga Hikiaga Tana Bachangi Haiki
Amarumda miyamna Devda Saba haina khangnaba ayekpam ina khunbada jahi asigi oina Iboyama Award English gani tarahumdoi pikre ngasi Manipur State Sumanglila Council na sinduna Iboyama Sumanglila sangle da pangthokeba award yentopagi thoram aduda Deputy Chief Minister ge khangam MLA K Ranjit amadi hanagi MLA Dr M Narasu sarukya ki thoram adugi saruk ama oina Sumanglila gi lamda thabak toromba lekidraba singi mafamda ikai khumnaba utuna minute ani tumina lepki thoram aduda Deputy Chief Minister na Iboyama Sumanglila Award English ni tarahumdoi ayekpam ina khumada khusinaki thorongo mari lenana ga khangamna Sumanglila gi maruweba miyamna khangi artist na performance mayam ama piduna samas asida tawriba fatabasing miyamda khangan bagaloinana fatabasing adu chumthongna ba honari haiki Mahana Makata na fundo kibada state asida haitoi singthoiba artist kaya lady lila haiba art form asi yamna luba makhagi art form amani lam asida thabak toriba sing segi wafam natana kathopaga mangjil thaduna kathopana mangjil thaduna thabak toribani haina singthaki akoi punamung na ka rom thui akoi anong akoi in a different capacity da akoi matoi bang thui hajani singba Sumanglila Council da madise Nari activities artist na tawriba asin ko punna makatana yokat nakanda Manipur art and culture sakata oiroi samas ahong ba transform to ba ngamu igani leba anu ba fajaba aduga jam healthy oiba ke nama samas no purakada asoba mati oirasu madipiba Manipur ki district mari telediba hospital sing privatization tawbagi matang asi hena chakona bani haina health ki deputy secretary na phongdokre wafam singasi Manipur press club ta amjugi manamathum yathopagi thoram amada health services Manipur ki deputy secretary odiba Dr Syam Sundar na phongdoke bani hauzik tongan ba sansthan amadi rajniti dol singi myoy sina phongdoraliba wafam asida miam punang gyan tamina bachangi privatization tawba habisi PPP model da Paikhat kadaba Manipur Sarkar ki thorangni hauzik Thauba Churachampur Bisnupur amadi Ukrul District Hospital asi ahan bo oina privatization tawbagi wafam leiri privatization tawraba tungda Central Government Health Scheme Delhi ingisini tara reta kudong chaba pigani masida extra expenditure lakpasing adu sarkar na puthokadabani phongdokhi hauzik Manipur gi oina yengbada miyoi lising tara da famung kunmari leinanaba pandam Thamdi India gi oina miyoi lising tara gi changda famung tara khaktamak thunglibani famung kunmari yauraknaba honabada PPP model mathautai haidiba model asi Tamil Nadu Karnataka Andhra Pradesh Maharashtra Gujarat Punjab Delhi amadi Chhattisgarh da chanaribani Delhi gi Apollo na chingba kaya maming leiriba asi model asigi mapalnani phongdokhi Manipur da privatization tawbagi wafam asi health ki matangda think tank oiriba company singi mating yawi haiba wafam phongdokhi Hoji atopa health ki koi anuba innovative ideas innovative methods में हम जो अपन पुसलम ना भाई अपन होने जरी होजी PPP की मतंग द सार्सी हम हैंगद्रन हाइब्रिडिटी अकोई की central government की बड़े तुमले central government health scheme 2010 हर रेट तो अदु मिली अच्छी की मकादा अपन जो की private investor ayamana locally akoi local ki private investor ngata da apna preference vision ado mapanda kayimba man kumsana interest logo lerga tu madu jo preference bi bi ado ayamana local me amda tijini Hayeng chungmerong cherau singda leriba ningsing khubamda ayuki pung taretagi pung ong fawba haikaleka tambayagani haina Manipur Sarkar gi joint secretary home na order ama thokre haikaleka tamba national oiba slogan feston placard amadi banner na chungba sing purak yaroi loudspeaker season ba yaroi rally gi mong da laga haikaleka yawba yaroi haba wafam kaya su order asida palli chakhot thorang paikhat pada chap mana ba mong da support to changi haina Works Minister Dr. Ratan Kumar nangasi mayang Imphal Bazar da SBI gi branch office ma hangdopgi thorom da phondokre SBI Regional Business Office na sinduna pangthok ba thorom aduda Works Minister Dr. Ratan Kumar SBI gi Assistant General Manager James Thanglinga amadi Chief Manager Administrator MD Maitena thorom apusing wena salwya ki SBI mayang Imphal branch minister na hangdopa thorom aduda lamdam adongi myoy ka salwya ki MD Maitena leidiba bank asina Manipur gi myam da khudong jaba kaya
piduna lakli ngasi hangdoliba branch asina lamdam asomgi miyam dasu khudong chaba kaya phangalagani haiki Minister Ratan Kumar na asigumba bank ama hangdokpa asina miyam na hana leiramba khudong chadaba kaya kokpa ngamlagani jakwa tharangi thabok paikhatpa matamda rajniti gi wafam thamdana punna thabok tawminasi haiki adugi mathakta hujiti bank yaudragadi akoi karigumma amta thabak pangthokpa yade any paisa transaction se bank natragadi akoi khudong chabam ta phangde isam samna akoi hujik social welfare ki makhada akoi old age pension gi scheme gi mayam na lei bisi khangbire akoi gi central gi Indira Gandhi old age pension scheme lei state ki old age pension scheme lei masi ki old age pension sing se bank ki through da natragadi hujik akoi transaction amta tawba yadre Imphal West Commando na KYKL ama amadi KCP gi myo ani sangai pro paite veng amadi kakwa cinema hall maya dagi fare hari KYKL gi myo adudi akham rajan singa apopa a joy singa kwagaichel akham nakai dagi ni KCP gi myo ani aduna lefrafam chawa apopa sana tomba basikong panthoibi bazar dagi ni aduga atopa ama aduna P Herozit Sharma apopa ingo macha Sharma nambo sabal lekai dagi ni Photo Hena Putona Pandamda Agriculture Minister Muhammad Nasir Gimi Makada Ngasi Agriculture Department ke Deputy Director Soil Chemist PS Rajendrana Cluster Demonstration Gimafam Singing Singkre Manipur da Ahan Voina Pakaka Doriba Cluster Demonstration Gimafam Ngasi Kakchung Kunong da Chatuna Yang Singki PH Rajendrana Luchung Kiba Team Aduda Expert Kaya Susaryaki PH Rajendrana Pakaka Doriba Cluster Demonstration Gimatang da Fondo Kibada Thabok Asi Manipur gi District Mapan Makta Tongan Ba Mafam da Low Pari Tara pun sinduna National Food Security Mission amadi RKVY gi makada paikakani cluster demonstration gi makada English ni tara humdoi amadi tara mari gi manungda cheng metric ton lakh taru puthona ba pandam thamli paikaka taru thabak asida department ki maike degi thaga doriba maru yauna low ubada changba polam sing subsidy piduna ataba mamal da phangangani haiki MAIBAM ko kapag ito mamiyam ta yaw ba dun so ito na state mo gani ano halag tahi da bakit da bahuduri ba demonstration program khangde hande ki rabi program khangde hai ba ko rashtriya kisi vikas yojana amadi national project mission da ko pahaga duri ba ko ye program mayam si Manipur lo mission action so ya bi hai na ma se apu tawse Mito ki makhong ko laga hinge khanbana mising yam khibana lebak asi manga dore haina friends na thadro pachero amana haidi chat khiba tang tarada tulihal airport ta thabal chong bada mito mian cha sing yauduna thabal chong lambada friends ke kanguna madu tawhandana ba hona bada thabal siliba kanguna karisu akaiba leite haina khangalaki haidi yausang kumai ki thabal chong bagi mingda mito mian cha sing dagi sel khaiduna thabal chong biroi dabani masina mian cha singa naksina duna atopa wa thok kaya thorok payai haidi Yausang kumai gi mingda mitopta ichal icha sinabagi thabak khudakta lepiu hairi Lagliba April tara mangada Bharat ki President na Imphal da thungabagi mangoina na Imphal West District Police na chatharopa combing operation gi sargomoina ngasi Governor Rota combing operation pangthoki Deputy Superintendent of Police Dr. Ibom Chana Luchungba team aduna Governor Rot ki maning da leiriba building kaya changchang dura check tawki maduda jingnaba mioi kaya puthoraktuna lambida pareng sangna lenghanki mioi ni fumatoi saktak che yaudabna maram oiduna verification gi damak city police na fagatki amarom da chingmoirong gi adim jati gi manata leba Khoiba Bazar da su combing operation asi chathaki operation asi matang da Dr. Ibom Chana miyam da Jackson wa kaya phongdoki aduga mokhoi si legal procedure ko ni city police station na lokani aduga koina sigi Raj Bhavan gi maning da lariba si building jing ji khoi lona search tawjare masida laiba missing aduga masigi punamaksi khoi verify tawjare aduga si makhata na khoi masi chathajagi Patsoi Patu Makhalakai da Lebi Asangmam Susila Devida Dalit Sahitya Academy Manipurna Dr. B.R. Ambedkar National Award Pirakpagi Damakta Patsoi Makha Yaifal Lubna Thagatpa Phongdorakli Sports Yaudana Apaba Khunai ama Sengwetpa Oitholoi Haina Cycle Kendragi MLA Yamthong Haukimna Khongbal Tangkhul Community Hall da Pangthokiba Football Player ZV Herin Opagi Thoramda Phongdokre Thoramadda Hongman Katamnau Longi President El Somiho Susaryaki Services Team na Handak Santos Trophy Anira Hana Loropa Matamda Manipuri Macha Ama Oina Ajoba Thaudang Yakiba ZV Horinbu Ikai Kumnabo Utpo Oina MLA na Lupali Singtara Sumating Pangki Thoramadda Wanga Kibisingna Picture abasu Manipur asi sana khonabagi lamda haithoi singthoiba kaya lebana India gi state kaya gi mioina kinaribani ZV Horingna
ngasi India gi sangnaraba football sanaroi amo oiraliba asi mama leba punusiba honaba kanba khangba kanba loinana hona lonjar khangba sanaroi amo oibadagini mahakumba sanaroi kaya semgatuna lamdam asigi mingchat purakna bahonasi fongdoki MLA yamthong haukimna sana konabana nahasingbu mayai kabani sadagi laptho hanbadana tana afaba tungi yumbi amo oirakna bagi achobalambi amani Manipuri sing asi ningchina piklingai dagi semgat pirabadi sana konabagi lamda bharat ki atai state pumna mapu khudum chanba ngamgani haiki 오고도리 같은 것도 거기 마이밤을 봐야 되지 하루기 도당시 많아 버리는 많아 마야 마시기 안가시 호르크도 말하시 담비레 해가 마시다 마탕 트로피스다 로르나 봐 반담도 도르가 마시다 이거이나 마야 마시기 호르크도 말하시 것이다 마탕 로르수로 봐야 되지 이 Tha sigi tangni pada uripok chakri ko mayada gyan mangduna leramba ahal ama Imphal police station ge kangbuna pukhalaga Rims hospital da pukhatuna laikana rakhiba mioy adu ngarang laikhidre Rims gi mokta leriba asiba hakchang ase laliba tang tara humde fawi manungda claim tawradrabadi ain gi matung ina dispose tawkragani hana Imphal police station na khangalakli Jahi kuding ki pangthokpagum emsuna sinuna tha asigi tang tara tareta pishum chingada mikap thokpa numi ki thorom pangthokani numit asida kanago balup amatana ban amadi general strike na chungba kobiganu kumai harau pangthokpiganu miam humna saruk yabiu haina emsu gi president Naresh Chiam na appeal tawrakli ngasi emsu gi office ta pangthokkiba pawu mi fam amada Naresh na phondokibada sam kapagi mamal lepkiba asi inglisgani supna nipan gi December gi tang nipan da emsu ga all Manipur Baba Association ga mi fam ama pangthoraba matungda Deputy Labour Commissioner na lepkibani matungda mifam pangthokiba leite handak samkapagi mamal hengatpagi wafam asi mamangda yanakiba wafam adugi matung ingadabani amadi reasonable oiba mongda samkapagi mamal lepkadabani haiki Naresna makhata na Manipur da leptana mitop changsimba thingnana bagidabak emsuna luchingduna haukiba myamgi ihauda ignising machamapan marifugi April gi tang 13 mahiroi pi lukhoi amadi H local ningsingduna chei khudingi pangtopogom chei asidasu kontrahum doirak shuba mikap thokpa numit paran pisum chinga da pangthokani tharomasida miyamna saruk yabiu haiba appeal tawki cooperation bibiduna amadi punna saruk yamina noidamakta emsugi sadi thamjari loinana numit asida harau kumai amadi CS akogi CSO singna Manipur da leiba CS singna ban blockade na singba koi tawiganu haina emsugi side gi akoi nunguna na koi thamjari loinana lamdam sida leiba satanaw lamane civilian singba thabak sintha leptuna numit asigi mapung oiba thauram Tera Bazar da market set amagaloina na nganu leima mamangda nangno saba community hall amangasi MLAT mangi babu na sangakre market set amadi community hall asi MDS na sabani sangabagi thormadu da lamdam adongi myoy kya susarya ke MLA mangi babu na chakhun nabagi thabak tawbada lana amadi isagi haiba wafam thadotuna punna thabak tawminasi masina tungda afaba oirakani haike adu sarkar ki thabak tawpurma prajasani yongchen yonjali haida badu phang Moreda Kangaudana Celsius degree Nifu Yona Sagalapa, the mining tina like Tabana Muika, Ana Yaki Chang Hangalang Hari, Moreda mining tina Pibangam Dringay, Maragasida, Myanmar, May Pigani Havasit, Noniwa Wafamni Heidi, Moreda May Fang the Bagi Awabaka, Mayona Riba Amadi, Sabagi Chang Hangalaliba, Sigimatanda, Moregi Prasasina, Marida Neva Emily Amadi, Sarkargi officials singing Yang Chusilali. Yaral pata leba kombire lekol gi mapu sanato ningthauzana kombire lekol da kombire khatagi oiba mafama masemduna lei pambi asi yokalagani haina ngasi paumi singda fongdokre kombire lekol da pangthokiba paumi singa unaba aduda mahana makhata na haikibada mutki ga doroba lei makal asi inglisani subna nipandagi hauna yokhatuna lakibani maite singi chera uba matamda tangai fadana changliba lei makal asi marang kaina fanganana bohonagani masida sarkar miyeng changbiu haiki Matang kui na urudraba yaran pata gi mutluraba sajibu chairaubuda laitin gi thorom da sang da yadraba lai makhal ama oiriba kombirei lai asi hinkalhana bagi pandamda yaran pata laiba kombirei lekol asi maku yokhatna bagi pandamda lekol asi semkhibani kombirei larang asi khaktagi oiba lekol ama lai asi khaktagi oiba lekol ama sengbat nanaba
अथुब मतमदा होनजरी भारत की प्रेसिडेंट प्रणब मुखर्जी की खोंचक मरी लेना KCPMC ने अप्रैल की तांग 15 की अयुक पुंग 5 दगी अप्रैल की तांग 13 की अयुक पुंग 5 फाउबा पुंग 12 की पब्लिक कर्फ्यू लाउथोले हाइना लोबसगी इंफॉर्मेशन एंड पब्लिसिटी मिलिटरी अफेयर्स सेक्रेटरी पाइकोम मैती न थाथोक जेरोल अमना हाइरी मखाताना फोंदरोपदा हाइरिबा पुंफम असगी मनुंगदा कनागुंबा अमतना मपाल थोपीगनु अना अयेक फायर सर्विस वाटर सप्लाई धर्मग मरी लेनबा अमदी इलेक्ट्रिसिटी एजुकेशन लोइनना मीडिया की अथिंग लेरोय हाइरी जेरोल असिना मखाताना फोंदरोपदा प्रणब मुखर्जी की खोंचत असिना मांग्रबा कंगलेपा की निंगतंबा हंजिनबगी दमकता लापो ओइरमलबदी ngasiगी खुनाई असिना माबो हराउ तयामना ओकपा मतमदा KCPMC ना अथिंगबा थमललोइदबनी हाइरी मसिगी ओना तैनबदा लुक इस पॉलिसी की पोरम यातपदा ड्रग की बिजनेस दा खुमांग चौक्सिनबगी दमक लापनी हाइरी तमिलनाडु डिस्ट्रिक्ट हेडक्वार्टर की नॉर्थ ईस्ट किलोमीटर कुंथ्रारोम चलग लेरिबा थारोन केफ असी थारोन स्टूडेंट्स यूनियन ना ngak senbagi thabak chathari यूनियन असी की जनरल सेक्रेटरी ओइबता नतना केफ असी की केयर टेकर सु ओइरिबा राजन दाइमाइना केफ असिबु मरी लेनबा अथॉरिटी ना यंगसिनबगा लोइनना सेमजिन साजन बिरबेदी टूरिस्ट सिंग मफम असिदा लापगा लोइनना मणिपुर की इकोनॉमी दा अचोब अहोंबा अमा लाहनबा ngamgani हाइना फोंदरोली अखोय येंबा लापसिदा यामना इंटरेस्टिंग ओइ अदुगा मनुंगदा मॉडिफिकेशन खरा तौबिरदी प्रोसेस में यामदो सथोक ससिन तौबदा नुवाइगदबा माली अदुगा लापगी अप्रोच रोड असिसु सेमजिन बिरदी टूरिस्ट में यामगी यामना नुवाइबा अमा ओइगनी ना निंगदे लंबी दो खरा सेमिन अमा दरकार ले अदुगा केव की मनक्तसु ब्यूटिफिकेशन खरा तौनिंगबा खरा ले अदु फाइनेंशियल इन्वॉल्व तौबनिना इसी कनो authority sing initiative lorga tawdi Chief Minister amadi Education Minister bu thagat pagaloina na jiri dala nimbagi apamba All Jiribam Contract Lecturers Association ge General Secretary Romeo amadi President Indra Kumar na thadro pacherola mana hari Manipur Sarkar gi makhada leriba hana part time lecturer oiramba housina contract lecturer oiraba singi phangpam thokpa tha tara humdoi amadi nauna half ki ba contract lecturer singi tha tara taruki tolop amuktang da pithorak pada Chief Minister amadi Education Minister bu thagat pa phungdorali Sisu Nista Niketan School की authority ना school असिदा van service तौरीबा सिंगदा service तौगे हारबदी चलिबा academic session English ni tarahum doi tara mari dagi lupa lising mari jamanga thiduna transport approval card lawgadabani haina thamlakpa asi lagliba tang kumanga faw manungda handoktrabadi all Manipur school students transporter association na khongjang changsilagani haidi ngasi Manipur press club ta pangthokiba pawmi singa unabada association ge secretary general Y Sundarna school asigi khongthang asi association na yabangam loi sinfam asida hingliba sing asi sarkar gi mateng yautana masa masa na thabak tawjaba imung puba ngatani school authority na khongthang aje hantopiu hairi ai hajani akoi sinising bu sinising idam daibini ba organization natraga NGO mayam daibini chhatra organization mayam daibini sina akoi gi akan ngi am tara akoi na tawni basi asum banena nogi daga akoi gi kamateng pa mu Hauzik sanabagi pau ngasigi sanabagi pau da Manipur Arm Wrestling Association asindura ngasidagi herangoi thong makha awang maibam lekai da kuntrama thoirak shuba State Arm Wrestling Championship hodokre championship ase hodopagi thoromda ex minister Okram Joy Singha upadhyakshya Imphal West Sarachandra Singha amadi jila parishad ki member Loitongom Surchandra Singha susarya ki punna arm wrestler humfumari na sarya ki ba championship ase ex minister O Joy na hodoki bagaloina na competition su hauki punna senior women amadi senior men ge tongan ba weight category da pangthokadaba championship asiga mari leinana chaliba chahi asigi me thada Kerala da pangthokadaba kuntra tare lakshuba national arm wrestling championship da saru yagadaba arm wrestler singsu selection tawgani championship asi hodopaga mari leinana O Joy na arm wrestling masana asina Manipur gi sanabagi itihas da ajoba lamai ama kanba ngamli loinana international medalist kaya masana asidagi puthokre handak world bodybuilding championship da world title lobangam kraba arambam bobibu union government amadi state government na mirai bibada pen da fundorali ngasi leiba awang ko thaki international level gi national level gi sanabgi sanaroi singdo ade dam sing Manipur sarkar kaido wige ai hangim I am now asking this question to this government as well as to the union government bar sarkar da hangim
Amjuna Sinduna Om Suba journalist sports meet Inglisani Tarahumde Mako Matang Tarabasinda Manamatum Yentokre, Nasi Manipur Press Club the Pangtopa Manamatum Yentopagi Thorum Aduda Youth Affairs and Sports Key Deputy Secretary Dr. Syam Sundar Amadi, Amjugi President A Mobina Chief Guest Amadi President Oiki, Haukiba Marski Tang Puntarutagi Kutramato Fawa Kumalampak Sports Complex Amadi, Manipur Press Club that Tongan by individual Amadi Team Event Care Pangtokibani, Hariba Masana Singh Aduda ISTV Network and Sudesna meter Jamagilam Jelda Hanba position, meter Chanipan Gilam Jelda Ramananda Laisang Temna third position, Sol Putta Amadi badminton Masana da Naurubam Phillips na second, discus throw da Naurubam Phillips na third position Taki, Kerom Amadi javelin da and Boyaina first Amadi second, Richard Ranjana Kerom Amadi table tennis da second, Aduga chase da third position Taki. ISTV Network ki Jimna football amadi volleyball da winner amadi runners up Lokibani Amjugi President Mobina journalist na sana khonabada thawai yawbgaloina na awang nopok lamdam gi athoi en tanamada su Amjugi Jimna manamathum kaya lobangam kre sana khonaba asi punsigi saruk amani khanna tournament ta saruk yahaning bagi apamba phungdoki mathang chahi dadi prize money hengat naba wafam phungdoki Dr. Syam Sundar na journalist singi sports meet pangthopa matamda sports department ta su project report ama thagat Piduna Lupa Lak Mari Mangagi Senfam Lona Nabahonabada Mating Pigani Haba Wafam Tamke Sana Konaba Chakwat Hanba Hibasi journalist singi Makuta Suyamna Lay Paumusina sports the henna my on Silapasi Afabakudani Haba Wafam Fundoki. For bigger, better and better will see me at the you. Remember, management complete the work proposal about the gas department doesn't below say for 5 lakh, 10 lakh, 20 lakhs. Kanglei Park Fitness Center Koba Gym among us Kanchiputa MLATS Bisorjin Hangdokre Gym as Hangdokri Taramda Old Manipur Gymnasium Welfare Association Gi President NG Gozendro Singha Upa Kiamgai Gi President Bubon Kiamgai Gram Panchayat Ki Pradhan K Sova National Awardee Ima Ibetoi Loina Namasak na Bamio Ka Susaruyaki Taramadu da Saruyaki Basingna Hakchang Fabana Lani Maya Kabanisa Sizinaduna Lana Chakragadaban Hakayabu Gym Asina Apabala Lamida Purapangam Gani Haba Wafam Sing Fondoki. Manipur Veteran Football Association as Sindunang Sidagi Mapakang Zebunga Taramangarak Shuba Challenge Cup Veteran Football Tournament Hodokre Puna Team Kunasar Yadra Chatagada Challenge Cup Asi Hodopagi Toromda Deputy Chief Minister Gekangam Speaker T.S. Lokeshwar Minister Nasir Amadi Ate MLA Kasu Saryaki Tournament Asiki Ahoba Mesta FC Infal Amadi KVFA Kurai Anina Sanaki Maduda Team Animangna Goal Mamam Janaduna Draw Chaki FC Infalgi Goal Adu Krishnana Chanki Aduga KGFA G goal aduna bungo chana chan kibani tournament asi hautopagi tharomga mari lenana legislature 11 amadi Moneywood 11 ga exhibition match amasana ke legislature gi maike da yaukiba sing adudi speaker TS Lokeshwar minister Nasir Dr Chaltolian Amo Thamarjit Bisorjit RK Imo Joykisan Mangibabu Fazur Rahim Lukhoi Kikhonbo Nyumai Susaria ke exhibition match aduda Moneywood na legislature 11 bu goal ahum amada maithiba pk Moneywood ke goal ahum adu Bonina first half ta goal ama onthoki aduga second half ta Boni amadi Gokulna goal ama Chandra Mai Pakibani legislature gi ama tangairba goal aduna on goal da Ratan Laina Chanke Yaski hockey ki coach Oramba Loina assistant director planning ki in charge Oramba L Mohendro Singhana Lekidabda Yaski Coach Association Awawa Fundorali Manipur Hockey Association ki General Secretary Oramba N Mohendro na Lekidabda Manipur Hockey Amadi Hockey Manipur na Awawa Fundorali Ngasi ba ingasari pau pizari ICAR lamfe patagi fangba pawi matung ina ngasi khwaidagi saba degree Celsius kunthama thoi dasmik ama khwaidagi ingba degree Celsius taramanga dasmik ama nungsita yawe singmalgi chang ayukta chada marifu nuthildan chada kunthraga taru nungjugi chang millimeter sunyani Leslabda maroi pa mo kana pizari Satyabhama gi asibak chang loduna aroi ba mathong mangam pang thokre Manipur State Sumang Lila Council na Sinduna Iboyama Sumang Lila Sanglenda Sumang Lila Nomit Pang Thokre Amadi District Marita Leriba Hospital sin privatization tawodoriba asi hena zakona bani haina health ki deputy secretary na Fondokre Nasi dia ISTV ni pizaba pau mata susinjari in tabrim sumba mukana krumjari